Boundary issue haibasi Manipur gi yamna maru eba issue amani ngangkhai sambal dingthina khadrabadina yumthang nariba lebak singdagi lokaina illegal immigrant mitop miyancha kaya masing khangdana changsilakpana ngasidi aikhogi miyamna makhal khuding maki chaitheng phanglibani haina Kumbi Islamic Constituency da lakadaba 13 Manipur Legislative Assembly election da candidate ama oinaba thawrang tawriba Moirangthem Megachandra phongdokhre wafam asing asi marirak sub oina Assembly Constituency asigi polling station 39/10 gi praja miyamna angamba phau amadi sel gi mateng pangbagi thorom ama Kumbi Municipal Council gi ward number 8 gi Kumbi lerak achauba ima phawoi community hall da pangthokiba mifamda haikibani 29/10 gi polling committee na sinduna Kumbi Block Congress Committee KBCC gi President Naurem Pimwal yauna miyamna saruk yaduna pangthokiba thorom aduda Moirangthem Megachandra bu amata oina sagotuna INC da Nong York laba polling station asigi mioi singda Megachandra Congress ki lengyan yanduna harak tayamna okay Moirangthem Megachandra haikibada aikhogi yumthangnariba lebak amaga gi marakta ngamkhai gi chayetnaba mafam marang khanglak ngamkhai city morega barmaga tainaba border pillar gi chayetnaba gi wathok mayam ama sumiyamna thengnabani mahakna hai thangnaba lebak ani gi marakta boundary gi mafam marang khanglak aikhogi state asida matam sangna asum changlakpa asigumba thawong sing asina lamgi ngamkhai asi asum piksilakpa tarabadi aikhogi lepham kalaidano haibasi sahi kharagi matungda sudana aikhogi yelhomi singna bayok nargani aduna boundary asi issue haibasi Manipur gi yamna maru oiba issue amani ngasi mathakta illegal immigrant singna lepa laitana changsilaktuna aikhogi iramdam asida chingmai kokthokuna poppy plantation tauba anau khun kaya tasilaktuna mayai kaba nisa kaya sungduna madupu lalonba nomai paiba geng kangbu amaga pesa saunga tanduna Manipur da lairiba maman yamlaba naha kaya asida natana Manipur gi wamada India gi mafam khudimakta mayai kaba nisa sing yonba phatraba nisa asigi sungfamna aikhogi state asigi chingi district singi tonga mafam singda oisilakpa khun mayam ama tasilakpagi problem mayam ama narco terrorism gi chaitheng amasu state asina yamna chawna mayak utuna lairi haike magna makha tana hai polling asigi praja miyamna pibiriba support pibiriba thongna asina handak kilakada ba assembly election da congress ki mihut ama oina mai pakpa ngamjage haina su phongdokhe akoi mahi maro mayam se sum taksilaga towan makagi sen tananaba narco terrorism haidna sen tananabi damta akoi mayai ka ba akoi hidak keno si thaba nisa to lalon magi damta akoi na nongmai paiba geng kangbu amaga paisa sauna tanba adu akoi Manipur to laiba maman yamgraba na sin natna Manipur ka thanaba lamdam kya da India ki mafam kya da akoi nisa si yola kanda aikoi gi nisa gi sumhamna Manipur gi single lairiba towan mafam sing district sing oisilakba khul mayana tasilap gi problem ama narco terrorism gi pot am sojik lai